Wari asi ahibi isagi piklaba wakalna sagatuna crime thriller romance da based tawduna khut thajaba wari makhal amani. Masida yauriba ming leifam thawdungna chingba hairap manaba yaubirabadi madu coincidence ni. Maru oina wari si ingliba natraga leikidraba kanagumba amataga mari lenezadi. Loksinba yaba afabadu khak wari asidagi loksinbiyu. Oiba yaba yadaba kaya yaurabasu fiction ni khandokbiyu haizari. Aroibada wari asibu hawbudagi loiba phawba tabiduna asoi aran semdokminasi support tawbiyu haina mayamgi mafamda thamjari. Lawbirasi sinajari mayamgi mafamda nungsi surrender. Kangla News 14 June 2000 Arun Sarogda Asivakcha by our staff reporter Imphal June 14 DDSK co-founder Sri KS Modugi Luinabi Srimati Lembi Leima Masa Matanta Petrol Hizin Jaduna Kamanang the May Jaktuna Siram Nehri Angang Mukna Achogo Mayekta Iduna Chemai Tuna Headline Oibia Bapauni Adubu hapta yadabakum apikpa kalam amada mayik sing phattaba warol galoinana naishindana yauri adumak paw moina kubam chena suru naiduna khabar macheto lakhatpa yada naishindana pai paw asina imungang laba mitki mitmangda sangtrak sang uri mikuptugi thaudokto mami sami Numitna laitharakpa matam pung mari rom taram lagani. Ipa pharaba musam mapop kairaba fizol. Nganglaina na tariba hakchangi dapam. Chin mayada ubatuna thokliba I singduga loinana. Prap phingna laktuna kamanungda chubring changki leimado. Uhawi mangolda sanaduna leiba angang nupa macha pisaktuna. Kaubudi kaurudi mamabo. Kuidi ngaki matung Laimana Janki Baga, Gado, Maina Waina Hotuna, Tumna Chakle. Uri, Glasna Paliba, Tonau Dudagi, Tamtiraba, Kamanungi Drisado. Chimai Tuna, Pungangang the Chaklaba, Lamaida. Masahing Janaba Chiliba, Naupuribi Sazigum, Kang Bangamda Kuchin Chili, Maisa Panglaba, Changdo. Ubadata Tuchungi, Timpana, Tungi Chainada, Masati Tuktuna. Hudut laiduna khangmagum maina chaklaba sabana ngauraba hakchangdo wana thektok tuna lawi kanbiyo haibagum kana tari upai leitrabidugi mirau khon singamda sirani khangjari aroi boina ningamdabagi ira thanglaba mitna thonglaudagi wangmada yeng solaba hakchangi pangal phudok kana thonglauda thaduna pikliba machabu kauri Karibu kana kigani. Adu mangai, mapi kainaraba, piklabu uchikna, lakna kungbagum, ifut kairaba, miduna pomna, ichil kangda, konjil nikna, thung tinduna, mama kautuna, maikay salay kangdana, taping chili. Mama may na jay, papa lao, mama may na jay, mama kalulao papa, mama may na jay, thung hango. Kap tana cheli ba machapi sakuraga mathai pokokcha thadok lamba taradra thadok ningda karam nadi tauksiba thimduna thamningli mathada chichit kon asum haiduna ichagi bi mamale ibasini kari gedum kapano nupa mandi kapano icha kapayade kapai sidi napigi machani nupadi kapnade bangda bani haina khini thongna leiwicha Wai Saidana Pangal Kya Kapningli Adubu Aruiba Wakal Tamak Ngai Nungsa Sor Sinadi Hakchangdagi Thoknaba Sem Sakre Nik Launa Turel Ki Maigum Choliba Pirangdagi Marakta Konjel Nikna Lalat Yamana Kaurami Machabadi Ibungo Macha Nasiso thaudoksina minmangda urakpa khuding mabuk lamlaba nungsana sahing tabung khawranglakpagum ngarang ngangba khonjelna naket lei duni ye
imu nganglaba mitna tamthiba sapum lawugumi mamit anido sapangtuktuna fukhawali panthaba tawde kaborta yaliba black leather jacket tuma satli sili aduga nakanna thamliba cap mask pulap lakhotuna upsilaga dressing table mamangda mapuk kaidana leiriba soduma tap paiduna fingna kumnai ground floor da tamna taha nupadagi matauda tunglomdagi chenchattam inadun hangli nawbana kaidanu sir pakhum pidi idagi hena ngangnaba mit aniduna tupi marumdagi falam yenglamlaga mangda leiriba musinmuba leizabi thandana tangma makhalgi gari phajabado makole thokai thongdo fat hangdana kakhraga gamlangna thinjinki asawu fudokli bahaido oiramale mataududa wangangda aduma matung induna kari nawbuso maramdi makoi sardi kauren sangom ngawba angawbu nupani kari taruni khangdabana mathanda thadukpa chumde khanbanani uihaude yanga thorpa gari do Manipur University digi khazit haitharaga leiba lambi matai gi street food amagi mapanda jap lakta break to netuna khami uful bang Manipur gi lambi haredana konglei thuna kumthei gari so do side seat to da phamliba nawbada salangsali parking phajana taw haigom aduga mahausa gi hainabi pokpada yaruklaba machatta prithvi gi kachin koyada leiba kwaidagi sukpa umangdagi hena sukpa makoi sargi sanamit anido thangdoktuna thariba chairme amaraktagi ama fatlamduna lawraga makhong karan lak hamduna university gate lomda mani yengduna lei ubada da hangoiba khoktok chaba saktani fazarabusu kize heba wahina mang thangi kanagi minadi nungsini sakta pudaduda tawbadabu nupada nupani lambadi nokani aduki mate limjai saban muti fize chakcha kujukumen simo wali haningai leiti kai toksi weather duki wahi mapung phande makut khutondo sathangkaduna khudom mi khuyai do thakta khatli changkhro haibagum mataudu da weather do masa thakatuda maning hali pakhatpu kewoi tanjadu da tari seyema melei lesna nungjupal kadambadi leinungsi chinadana kelani do kelani nungsida mapok laibak thivise pamuida nauna kemlo tamlaboy ahingi lerang singare ko kelani do kelani nupi gi khonjelni pukningda thuklauki mai leiduni yengli adumak chatkri sorok matai gi wakhal choirabido ka hena isai pamba nupa nati adubu kadomdagi pukning olakpuno makoi sarbo asum thamoi sonthabra mathanta khanbagum chin anido thakka sepkatuna usidana nokchi masana masabo tanjasirani makoi tamna lakriba nupidu ubada makoi sargi asawu sakhomna mayek senglapusu fukhawali proper phingna chumding changsali akibe yauda aduga gari gi thongdo fade khangduna nupidugi khudang do tapai soro soro chingkhatlaga gari manungda gitnam sinki kaithil samu makhong 23 November miyathina hatoklaba matung hundoklambo oigani nupidugi hakchangdo sana kaithil gi mayai chabukta daduna leiri ngasina ahubunate ahing mihat adubu oirabadi oiningi hauzik phawbugi oina asiba hakchangdugi masak maming khangba ngamri kanana karigi hatliba angakpagi mihatni mai umsinduna yengni cricket hek inahali ngakpaga kaiga kumhai amani maraksida akanba security forces singna ngak seli mahusana lebak sigi chatnabi ori huran matung meiring bahiduni thaudok thupal wekraga akanba miding changsin basi thoktanabani hekta hairakani kayadi phatkidre mibu asum hatbisibu haunabu mafi marolsu ikom komhowi makhoigi rep haido oirzala chibon hainabana sana kethel dumanillare masina nongmagi punsida chauna akaiba piduna sana kethel do ahungbana pik thale
ꯑꯗꯨꯕꯨ ꯄꯨꯛꯆꯥꯛ ꯄꯨꯔꯤꯕ ꯀꯌꯥꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇ ꯌꯥꯎꯁꯤꯜꯂꯨꯗꯦ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯣꯠ ꯌꯣꯟꯅꯕ ꯍꯣꯠꯅꯩ꯫ ꯊꯤꯅ ꯆꯩꯔꯝꯕ ꯀꯌꯥ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯂꯩꯕꯤꯈꯤꯕꯁꯨ ꯃꯌꯥꯎꯏ꯫ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯍꯣꯡ ꯑꯆꯥꯎ ꯂꯦꯞꯁꯤꯟꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯔꯛꯁꯤꯗ ꯄꯨꯂꯤꯁꯀꯤ ꯁꯥꯡꯂꯞ ꯇꯧꯕ ꯂꯤꯆꯩꯗꯨꯅ ꯂꯥꯏꯑꯣꯏꯔꯤꯕ ꯂꯨꯛꯃꯥꯏ ꯑꯗꯨꯕꯨ ꯀꯟꯊꯠꯄꯤꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯀꯌꯥꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯅꯥ ꯃꯁꯤꯡꯅꯤꯗꯣ ꯃꯍꯥꯛꯀꯤꯗꯤ꯫ ꯈꯣꯝꯒꯠꯇꯨꯅ ꯌꯣꯝꯁꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯀꯌꯥꯗ ꯇꯟꯖꯥ ꯀꯥꯏꯈ꯭ꯔꯦ꯫ ꯈꯣꯡꯗꯅ ꯆꯨꯕ ꯅꯣꯡꯅ ꯅꯣꯡꯂꯩ ꯑꯣꯏꯅ ꯍꯧꯔꯛꯇꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯍꯨꯔꯨ ꯍꯨꯝꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯐꯨꯗꯤꯠ ꯐꯨꯅ ꯅꯣꯡ ꯍꯩꯊꯔꯛꯂꯦ꯫ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅꯩ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯃꯄꯨꯟ ꯃꯄꯨꯟ ꯃꯌꯥꯝꯗꯣ ꯀꯣꯛꯊꯣꯡꯅꯗꯨꯅ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯁꯅꯥ ꯀꯩꯊꯦꯜ ꯊꯣꯛꯂꯤꯕꯅꯤ ꯃꯈꯣꯏꯁꯨ꯫ ꯃꯤꯆꯩ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯃꯩꯆꯥꯛꯁꯨ ꯈꯥꯡꯂꯤ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯗꯣ꯫ ꯑꯣꯂꯥꯡ ꯊꯥꯒꯤ ꯂꯩꯕꯥꯛꯂꯩꯅꯤ꯫ ꯀꯨꯔꯣꯟ ꯄꯨꯝꯕ ꯀꯨꯏꯊꯔꯦ꯫ ꯁꯣꯂꯤ ꯁꯣꯂꯤ ꯉꯝꯅꯕ ꯆꯦꯟꯕꯗ ꯎꯄ꯭ꯔꯥꯡ ꯍꯦꯛ ꯎꯞꯇꯨꯅ ꯇꯨꯏ꯫ ꯀꯣꯛꯊꯛꯇꯒꯤ ꯄꯣꯠꯌꯣꯝꯗꯨꯒ ꯄꯨꯂꯞ ꯍꯦꯛ ꯁꯤꯠꯇꯨꯅ꯫ ꯃꯥꯒꯤ ꯈꯟꯅꯔꯕ ꯃꯇꯝꯅꯤ ꯃꯤꯒꯤ ꯌꯦꯡꯕ ꯁꯪꯅꯗꯦ꯫ ꯅꯪ ꯑꯩ ꯑꯣꯏꯔꯕꯗꯤ ꯍꯤꯡꯅꯕ ꯆꯦꯜꯍꯧꯒꯅꯤ ꯃꯇꯥꯡꯁꯤꯗꯗꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗꯅꯤ ꯀꯗꯣꯝꯗꯒꯤ ꯀꯗꯥꯏꯗꯒꯤ ꯍꯨꯠ ꯂꯩꯁꯜꯂꯛꯄꯅꯣ꯫ ꯈꯨꯠꯇ ꯁꯥꯇꯤꯟ ꯑꯃꯨꯕ ꯑꯃ ꯄꯥꯏ ꯃꯁꯥ ꯅꯥꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯑꯍꯜ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯛꯄꯗꯣ꯫ ꯁꯣꯀ꯭ꯔꯦꯃ ꯇꯞꯅ ꯍꯪꯂꯛꯄ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯪꯗ ꯃꯥꯏ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯃꯥ ꯑꯣꯏꯕꯤꯗꯣ꯫ ꯄꯥꯈꯨꯝ ꯑꯣꯏꯅ ꯁꯥꯡꯅ ꯍꯨꯕꯥꯠꯂꯕ ꯃꯈꯨꯠ ꯈꯨꯅꯝꯗꯣ ꯊꯥꯡꯒꯠꯂꯗꯨꯅ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅ ꯁꯣꯛꯇꯦꯗ ꯏꯕꯨꯡꯉꯣ ꯈꯖꯤꯛ ꯍꯨꯕꯥꯠꯄꯅꯤ꯫ ꯏ ꯊꯣꯛꯂꯦꯅꯦ ꯁꯤꯗꯤ ꯂꯥꯎ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯌꯧꯔꯨꯁꯤ꯫ ꯏꯆꯥꯒꯨꯝꯕ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯂꯝꯂꯥꯟꯕꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯒꯅꯤ ꯃꯇꯝꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯝꯂꯕꯗꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯤꯕꯁꯤꯅꯤ ꯃꯈꯣꯏꯒꯨꯝꯕꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯕꯗꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯈꯟꯅꯔꯕ ꯃꯇꯝꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯆꯠꯀꯗ꯭ꯔꯥ꯫ ꯋꯥꯈꯜꯁꯤ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯣꯏꯕꯤꯗꯣ꯫ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯤ꯫ ꯑꯆꯣꯠꯄ ꯐꯤꯔꯣꯜꯗꯨꯅꯦ ꯑꯁꯣꯛꯄꯅꯦ ꯀꯩꯅꯦ ꯄꯣꯠꯌꯣꯝꯗꯨꯒ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯂꯧꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯏ꯫ ꯏꯃꯥ ꯁꯣꯛꯀꯅꯤ ꯇꯞꯅ ꯇꯧꯁꯤ ꯅꯆꯥ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇꯦ꯫ ꯇꯥꯞ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯁꯠ ꯇꯥꯁꯤꯟꯗꯨꯅ ꯄꯥꯏꯔꯒ ꯁꯦꯒꯥꯗ ꯁꯠ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯜꯂꯕ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯁꯝꯕꯤꯗꯨꯅ ꯅꯣꯡ ꯆꯣꯠꯇꯕ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯣꯜꯂꯤ ꯇꯞꯅ ꯍꯪꯒꯠꯂꯤ꯫ ꯏꯃꯥꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯅꯣꯡꯁꯨ ꯀꯜꯂꯤ ꯅꯆꯥ ꯌꯨꯝꯐꯧ ꯊꯤꯟꯖꯔꯝꯒꯦ ꯀꯔꯤ ꯀꯥꯏ ꯍꯛꯆꯥꯡꯁꯨ ꯐꯅꯕ ꯁꯣꯟꯎꯔꯤꯃ꯫ ꯋꯥꯉꯥꯡ ꯑꯃꯗ ꯊꯃꯣꯏ ꯄꯨꯛꯅ ꯊꯦꯝꯕꯗꯤ ꯍꯧꯅꯕ꯭ꯔꯥ? ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯕꯗꯤ ꯃꯍꯥꯛ ꯑꯇꯥꯡꯕꯅꯤ꯫ ꯃꯁꯤꯃꯛ ꯈꯟꯕꯗ ꯌꯥꯔꯕ ꯃꯤꯁꯛꯂ? ꯃꯇꯝꯁꯤꯒꯤ ꯋꯥꯉꯥꯡ ꯍꯩꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯉꯥꯡꯂ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯅꯩ꯫ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯣꯏ ꯉꯝꯗꯦ꯫ ꯍꯥꯏꯗꯣꯛꯈꯤ ꯁꯣꯜꯂꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ꯫ ꯏꯕꯨꯡꯉꯣ ꯏꯃꯥꯁꯤ ꯀꯣꯟꯊꯧꯖꯝꯗꯒꯤꯅꯤ꯫ ꯌꯥꯅꯤ ꯏꯃꯥ ꯁꯨꯝ ꯍꯟꯖꯈꯤꯒꯦꯗ ꯄꯪꯊꯦꯡꯁꯨ ꯊꯦꯡꯗ꯭ꯔꯤ꯫ ꯃꯣꯡ ꯍꯥꯗ ꯅꯣꯛꯐꯦꯠꯅꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯅ ꯅꯆꯥꯅ ꯅꯨꯡꯉꯥꯏꯖꯗ ꯇꯧꯕꯅꯤꯃ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯌꯨꯝꯐꯥꯎ ꯊꯤꯟꯖꯔꯝꯒꯦ ꯅꯣꯡꯁꯦ ꯄꯥꯛꯅ ꯍꯥꯡꯒꯅꯤ ꯊꯥꯖꯗꯦꯕ꯫ ꯍꯩꯃꯜꯂꯕꯗꯨꯗꯗꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯌꯥꯗꯕ ꯉꯝꯗ꯭ꯔꯤ꯫ ꯇꯞꯅ ꯄꯨꯛꯅꯤꯡ ꯏꯔꯨꯝ ꯂꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯌꯥꯔꯒꯦꯀꯣ꯫ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥꯗꯣ ꯄꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯄꯨꯔꯛꯂꯒ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯀꯥꯁꯤꯃ ꯐꯠ ꯀꯥꯏ ꯁ꯭ꯋꯥꯏ ꯂꯧꯏ ꯃꯃꯥ ꯑꯣꯏꯕꯤꯗꯣ꯫ ꯃꯥꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯒꯤꯁꯨ ꯀꯤꯔꯣꯏ ꯏꯃꯨꯡꯃꯨꯕ ꯐꯤꯖꯣꯜꯗ ꯆꯞ ꯌꯨꯡꯒꯩ ꯐꯝꯂꯝꯕꯗꯨꯗꯗꯤ꯫ ꯃꯇꯧꯗꯣ ꯈꯪꯂꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯝꯂꯤꯕ ꯅꯥꯎꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯥꯒꯤ ꯋꯥ ꯉꯥꯡꯒꯟꯕꯒ ꯑꯣꯏꯕꯅꯤ꯫ ꯏꯃꯥ ꯑꯩ ꯅꯥꯎꯕ ꯑꯦꯂꯥꯏꯁ ꯑꯇꯣ ꯑꯩꯈꯣꯏ ꯁꯔꯒꯤꯅ ꯗ꯭ꯔꯥꯏꯚꯔ ꯀꯝ ꯀꯨꯛ ꯍꯥꯏꯗꯨꯅꯤ꯫ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯊꯥꯛ ꯈꯤꯇꯪ ꯌꯥꯎꯕ ꯁꯤꯟꯐꯝ ꯑꯅꯤ ꯑꯍꯨꯝꯒ ꯍꯦꯛꯇ ꯄꯥꯏꯕ ꯉꯝꯕ ꯃꯤꯅꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯁꯥꯏꯗꯇ ꯐꯝꯂꯤꯕ ꯃꯍꯥꯁꯣꯏꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯂꯛꯄꯗꯤ ꯇꯣꯛꯈꯣ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ꯫
ꯆꯨꯝꯗ꯭ꯔꯤꯡ ꯁꯥꯕ ꯃꯨꯔꯇꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯅꯤꯗꯨꯗ ꯌꯩ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯤꯂꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯣ ꯚꯥꯞ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯂꯟꯅ, "ꯏꯃꯥ, ꯀꯩꯁꯨ ꯀꯣꯏꯒꯅꯨ, ꯅꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯁꯔꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ꯫ ꯃꯤꯡꯅ ꯆꯦꯡꯂꯩꯉꯝꯕ, ꯃꯇꯝꯁꯤꯒꯤ ꯑꯐꯥꯎꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯍꯟꯗꯦ꯫ ꯃꯁꯥ ꯂꯦꯡꯗ ꯀꯣꯛ ꯆꯦꯞꯂꯞ ꯇꯧꯔꯛꯏ꯫ ꯏꯪꯒꯤꯠꯇꯨꯗ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯤꯂꯟ ꯅꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯅꯣꯠꯁꯜꯂꯤ꯫ ꯃꯁꯤꯕꯨꯗꯤ ꯃꯌꯥꯗ ꯐꯤꯕꯨꯜ ꯅꯝꯃꯁꯨꯅꯦ, ꯅꯥꯇꯣꯟꯗꯩ ꯋꯥꯡꯂꯛꯄ ꯙꯥꯔꯗꯨꯅꯤ꯫ ꯏꯃꯥ, ꯉꯥꯡꯕꯒꯤ ꯆꯥꯡꯗꯤ꯫ ꯋꯥꯍꯩꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯍꯥꯏꯐꯦꯠ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯗꯤ ꯃꯈꯣꯏ ꯁꯔ ꯎꯆꯨꯛ ꯃꯥꯟꯕꯁꯦ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯄꯛꯇꯦ ꯍꯥꯏꯒꯨꯝ ꯃꯤꯂꯟꯗ ꯁꯦꯞꯂꯞ ꯌꯦꯡ, ꯈꯧꯗꯦꯝꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯃꯆꯨꯛ ꯄꯩꯗꯨꯅ ꯈꯜꯂꯤ꯫ ꯋꯥꯁꯦ ꯈꯔ ꯈꯔ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯅ ꯄꯥꯎꯗꯝꯂꯗꯤ ꯐꯗꯧ꯫ ꯃꯋꯥ ꯐꯠꯇꯕꯅ ꯃꯇꯨ ꯑꯣꯠꯄꯁꯤꯉꯥꯏ꯫ ꯆꯥꯛꯀꯤ ꯆꯥꯛ ꯑꯃꯥꯗꯨꯗ ꯄꯦꯠꯂꯤꯒ ꯀꯜꯂꯤꯒ, ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ, ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ, ꯑꯣꯠꯂꯤꯕ ꯅꯩꯔꯤꯕ ꯑꯃꯨꯛꯇꯣꯏꯕ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯁꯤꯗ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯨꯟ ꯈꯨꯏꯔꯕꯤ ꯍꯟꯅꯨꯕꯤꯁꯤꯒꯤ ꯃꯥꯡꯗꯅ ꯂꯦꯝꯕ ꯁꯥꯔꯗꯅ ꯋꯥ ꯉꯥꯡꯗꯦ ꯀꯥꯏꯅ ꯊꯣꯛ ꯍꯦꯛ ꯁꯨꯖꯤꯟꯕ ꯈꯨꯅꯤꯡꯁꯤꯅ ꯄꯦꯜꯂꯣꯏ꯫ ꯅꯥꯎꯕꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯃꯤꯠꯇꯣ ꯐꯠꯂꯞ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯅ꯫ ꯑꯗꯨꯗ ꯅꯥꯎꯕꯁꯨ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯗ ꯚꯥꯞ ꯇꯥꯅꯩ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯔꯝ ꯇꯥꯏ꯫ "ꯑꯣ, ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ?" ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯈꯪꯂꯦ꯫ ꯇꯞꯂꯞ ꯍꯪꯂꯛꯏ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯃꯤꯂꯟꯗ꯫ "ꯃꯤꯂꯟ ꯀꯧꯏ ꯏꯃꯥ, ꯏꯃꯥꯒꯤꯁꯨ ꯈꯪꯖꯗ꯭ꯔꯤ." ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯨꯄꯤꯗꯣ꯫ "ꯏꯃꯥꯒꯤꯗꯤ ꯃꯦꯝꯆꯥ ꯀꯧꯏ ꯏꯕꯨꯡꯉꯣ." ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯀꯣꯟꯊꯧꯖꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯒꯤ ꯃꯃꯥꯡ ꯄꯥꯡꯕ ꯂꯝꯕꯤꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯑꯒ ꯑꯍꯥꯟꯕ ꯂꯩꯔꯛꯇꯅꯤ꯫ ꯎꯏ, ꯌꯨꯝꯗꯣ ꯑꯗꯨꯃꯛ ꯂꯝꯕꯤ ꯃꯄꯥꯟꯗ ꯑꯣꯏꯕꯅ ꯀꯌꯥ ꯅꯥꯇꯩ ꯆꯥꯗꯦ꯫ ꯃꯟꯖꯨꯅꯕꯒꯤ ꯃꯊꯛꯇ ꯌꯦꯠꯂꯣꯝꯗ ꯉꯝꯂꯞ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯅꯣꯡꯂꯩꯗꯣ ꯑꯍꯨꯝꯂꯛꯇꯪ ꯊꯪꯅꯅ ꯂꯥꯛꯑꯕꯗꯤ ꯑꯗꯨꯝ ꯇꯨꯔꯅꯤ ꯌꯨꯝꯗꯣ꯫ ꯍꯤꯡꯒꯣꯜꯗꯤ ꯐꯅ ꯆꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯤ ꯋꯥꯠꯄꯅꯔ ꯀꯔꯤꯅꯣ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯅ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯟꯖꯨꯅꯕ ꯌꯨꯝꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯤ ꯃꯇꯥꯒꯨꯝ ꯇꯦꯛꯂꯤ ꯇꯦꯛꯂꯤꯕ ꯃꯆꯨ ꯁꯤꯊꯔꯕ ꯇꯤꯟꯅ ꯒꯦꯠ ꯑꯃꯗꯤ ꯄꯥꯜꯂꯤ꯫ ꯅꯥꯆꯦꯞ ꯑꯣꯏꯔꯞ ꯒꯦꯠꯇꯨꯗꯒꯤ ꯂꯩꯁꯤꯜꯂꯞ ꯂꯩꯔꯤꯕ ꯂꯥꯏꯁꯪꯗꯨꯗꯤ ꯌꯦꯡꯕꯗ ꯏꯪꯏꯪ ꯂꯥꯎꯏ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯕꯗ ꯄꯦꯜꯂꯤꯗꯤ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯅ ꯌꯣꯡꯈꯩ ꯁꯠꯀꯥꯏꯗꯨꯅ ꯍꯧꯔꯤꯕ ꯀꯨꯟꯗꯣ ꯄꯥꯝꯕꯤꯗꯨꯅꯤ꯫ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯃꯤ ꯇꯥꯏ ꯂꯩꯗꯨꯃꯗꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯧꯔꯦ ꯈꯥꯝꯃꯁꯤ." ꯍꯥꯏꯈꯤꯕꯒ ꯅꯥꯎꯕꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯣ ꯖꯞ ꯍꯦꯛ ꯅꯦꯠꯇꯨꯅ ꯈꯝꯈꯥꯡ ꯈꯥꯝꯃꯤ꯫ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯗꯤ ꯃꯥꯡꯗꯕꯨ ꯄꯥꯏꯔꯛꯀꯦ ꯇꯧꯏꯗ꯫ ꯈꯨꯊꯧ ꯆꯥꯛꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯌꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯎꯕꯅ ꯇꯥꯈꯠꯂꯞ꯫ "ꯅꯩꯁꯜꯂꯛꯄ꯭ꯔ ꯏꯃꯥ? ꯗ꯭ꯔꯥꯏꯚꯤꯡ ꯀꯣꯔꯁꯁꯦ ꯂꯟꯗꯟꯗ ꯇꯧꯔꯛꯄ, ꯈꯔ ꯊꯥꯛ ꯋꯥꯡꯅ ꯃꯩ ꯇꯥꯔꯛꯀꯅꯤ꯫ ꯖꯞ ꯍꯦꯛ ꯐꯥꯔꯒ ꯈꯥꯛꯑꯝꯕꯅꯤ ꯑꯩꯈꯣꯏꯗꯤ." ꯃꯦꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯈꯔ ꯍꯦꯟꯅ ꯍꯦꯛ ꯆꯥꯁꯤꯟꯕ ꯅꯨꯃꯤꯠꯇꯤ ꯍꯟꯗꯣꯛꯇꯧꯕ ꯃꯥꯜꯂꯤꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯈꯤꯁꯤꯗꯅ, ꯏꯃꯥ ꯆꯥ ꯁꯦꯝꯒꯦ." ꯋꯥꯍꯩꯁꯤꯃꯗꯤ ꯃꯥꯡꯒꯤꯁꯤꯗ ꯐꯝꯂꯤꯕ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯊꯋꯥꯏ ꯅꯤꯛꯅ ꯃꯤꯂꯟ ꯅꯥꯎꯕꯗꯤ ꯄꯥꯈꯠꯅ ꯌꯦꯡꯉꯤ, ꯑꯌꯥꯕ ꯂꯧꯕꯒꯨꯝ꯫ ꯑꯗꯨ ꯈꯪꯅ ꯃꯈꯣꯏ ꯁꯔꯁꯨ ꯇꯞꯂꯞ ꯃꯈꯣꯜ ꯏꯍꯧꯍꯧꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯩꯔꯝꯒꯦ, ꯀꯨꯏꯔꯛꯀꯅꯨ." ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯩ ꯃꯤꯂꯟ, ꯅꯥꯎꯕ ꯑꯃꯗꯤ ꯃꯦꯝꯆꯥ꯫ ꯄꯣꯠꯌꯣꯝꯗꯨ ꯄꯨꯂꯞ ꯅꯥꯎꯕꯅ ꯊꯥꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯂꯟꯅ ꯃꯦꯝꯆꯥꯕꯨ ꯁꯝꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯇꯦꯛꯂꯤ ꯇꯦꯛꯂꯤꯕ ꯒꯦꯠꯇꯣ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯁꯔꯁꯨ ꯈꯖꯤꯛ ꯃꯥꯏ ꯂꯩꯈꯠꯇꯨꯅ ꯃꯤꯠꯌꯦꯡ ꯇꯥꯔꯛꯏ ꯌꯨꯝꯂꯣꯝꯗ꯫ ꯀꯔꯤ ꯈꯟꯕꯅꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯦꯡꯉꯨꯗ꯭ꯔꯒ? ꯎꯏ, ꯅꯣꯡꯅꯤꯡꯅ ꯐꯨꯖꯤꯟꯗꯨꯅ ꯆꯣꯠꯂꯕ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯋꯥꯎꯔꯤ ꯋꯥꯎꯔꯤ꯫ ꯂꯥꯏꯁꯪ ꯃꯅꯥꯛꯀꯤ ꯀꯨꯟꯗꯣꯔꯩ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯍꯛꯆꯥꯡꯅ ꯇꯨꯝꯄꯛ ꯇꯥꯁꯤꯟ, ꯏꯃꯨ ꯃꯨꯁꯤꯜꯂꯕ ꯆꯤꯝꯕꯥꯜ ꯑꯅꯤ ꯆꯞꯁꯤꯟꯅ, ꯇꯀꯨꯞ ꯇꯀꯨꯞꯄ ꯃꯤꯠꯅ ꯑꯌꯦꯡꯕ ꯑꯃ ꯌꯦꯡ, ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯈꯤꯕ ꯅꯣꯡꯖꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯅꯥꯆꯨꯡꯗ ꯂꯩꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯟꯗꯨꯅ ꯏꯪꯍꯜꯂꯤꯕ꯭ꯔꯥ ꯃꯩꯆꯥꯛ ꯀꯌꯥ ꯃꯥꯒꯤ? ꯅꯠꯇ꯭ꯔꯒ ꯅꯣꯡꯕꯨ ꯊꯧꯑꯣꯏꯗꯕꯤꯅꯤ ꯆꯩꯁꯤꯔꯥ? ꯅꯥꯔꯗꯤ ꯀꯝꯗꯧꯅꯤ? ꯍꯥꯏꯁꯤ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯑꯁꯨꯝꯅ
ꯃꯤꯡꯊꯣꯟꯗꯨꯅ ꯊꯃꯣꯏ ꯃꯜꯂꯤꯀꯥ ꯇꯨꯁꯣꯟꯕꯤ ꯑꯁꯣꯡꯕ ꯎꯃꯪꯒꯤ ꯀꯦꯇꯨꯀꯤꯔꯥ ꯃꯥꯂꯤꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯀꯕꯤꯔꯒꯤ ꯁꯛꯐꯝꯗꯤ ꯂꯧꯏꯗ ꯑꯃꯨꯛꯁꯨ ꯆꯤꯡꯅꯩ ꯂꯩꯅꯝ ꯆꯦꯟꯗ ꯂꯩꯔꯥꯡꯂ ꯁꯠꯀꯥꯏꯕ ꯅꯪꯗ ꯇꯤꯟ ꯆꯥꯛꯈ꯭ꯔꯕ ꯎ ꯊꯝꯕꯥꯜꯗꯤ ꯃꯥꯜꯂꯤꯗꯣ ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯄꯥꯜꯒꯤ ꯄꯇꯧ ꯑꯃꯗꯤ ꯂꯧꯁꯤꯟꯅꯩ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ ꯄꯤꯇ꯭ꯔꯨꯛ ꯂꯩ ꯀꯅꯥ ꯈꯪꯕ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯣꯏꯔꯝꯕꯁꯨ ꯀꯔꯤꯒꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯀꯪꯐꯥ ꯂꯩꯀꯥꯏ ꯊꯤꯕꯤꯒꯨꯝ ꯁꯅꯥꯃꯍꯤ ꯌꯧꯕ ꯉꯝꯗꯕꯤ ꯂꯩꯔꯥꯡꯂ ꯀꯨꯟꯗꯣꯔꯥ ꯃꯥꯏꯊꯣꯡꯗꯤ ꯇꯅꯧ ꯇꯅꯧꯔꯤ ꯁꯛꯐꯝꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯃꯥꯕꯨ ꯎꯔꯒ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯅ ꯀꯣꯛꯇꯒꯤ ꯇꯣꯟꯐꯥꯎ ꯇꯨ ꯆꯨꯡꯂꯤꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯗꯅ ꯀꯔꯤ ꯑꯁꯤꯒꯨꯝꯕ ꯏꯍꯨꯜ ꯈꯪꯗꯦ ꯈꯪꯍꯟꯗꯦ ꯃꯥꯒꯤ ꯊꯃꯣꯏ ꯏꯍꯨꯜꯅꯤ ꯅꯪꯉꯩꯅ ꯈꯪꯂꯤꯔꯣꯏ ꯌꯦꯡꯈꯤꯕ ꯇꯥꯕꯅꯤ ꯑꯉꯛꯄꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯐꯦꯠ ꯎꯍꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯁꯛꯇꯝꯅ ꯊꯃꯣꯏ ꯊꯨꯝꯅ ꯑꯣꯠꯈꯥꯏꯔꯦ ꯈꯪꯍꯧꯗꯦ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯍꯥꯛꯅ ꯃꯤꯠꯃꯥꯡꯗ ꯁꯥꯝꯈꯤꯕꯒ ꯎꯔꯦ ꯊꯨꯞꯇꯨꯅ ꯊꯝꯈꯤꯕ ꯑꯗꯨꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯃꯊꯪ 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 ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯇꯥꯏ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯀꯌꯥꯅ ꯑꯐꯕ ꯐꯠꯇꯕꯗꯨꯅ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯂꯨꯔꯤꯕꯗꯤ ꯊꯧꯗꯣꯛꯇꯨꯅꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯦ ꯊꯩꯗꯨꯅ ꯆꯠꯄꯁꯨ ꯃꯇꯤꯛ ꯅꯠꯇꯦ ꯀꯥꯟꯗꯨꯅ ꯆꯣꯡꯕꯁꯨ ꯄꯥꯡꯒꯜ ꯑꯣꯏꯗꯦ ꯃꯥꯡꯗ ꯊꯠꯇꯨꯅ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯛꯏ ꯇꯧꯕꯗꯕꯨ ꯊꯧꯗꯣꯛ ꯑꯃꯅ ꯂꯃꯟꯒꯤ ꯃꯩꯔꯤ ꯆꯨꯍꯧꯕꯁꯨ ꯀꯌꯥꯅꯤ ꯅꯨꯡꯁꯤ ꯂꯃꯟ ꯌꯦꯛꯅ ꯂꯃꯟ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯀꯔꯤꯅꯣ ꯅꯨꯡꯂꯣꯟ ꯑꯅꯤ ꯂꯩꯕꯒꯨꯝ ꯂꯃꯟꯒꯤ ꯑꯥꯔꯊꯁꯨ ꯇꯣꯉꯥꯜꯂꯤ ꯑꯐꯕ ꯐꯠꯇꯕꯗꯨꯅ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯀꯔꯤꯗꯤ ꯑꯣꯏꯒꯅꯤ ꯇꯨꯁꯣꯟꯕꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯅꯥ ꯂꯩ ꯊꯃꯣꯏ ꯆꯥꯛꯄ ꯊꯧꯗꯣꯛꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯇꯥꯡꯒꯣꯏ ꯑꯣꯏꯍꯜꯂꯒꯦ ꯈꯟ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯕꯗ ꯊꯧꯅꯥꯒꯤ ꯃꯌꯦꯡꯁꯨ ꯆꯝꯊꯈꯤꯕ ꯃꯍꯧꯁꯥꯅꯤ ꯂꯃꯟꯗꯤ ꯂꯃꯟꯅꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯁꯤꯡꯒꯦ ꯈꯜꯂꯤꯕ꯭ꯔꯥ